NSCNIM na akanba wafam thangkraba matungda border pillars 119 gi manakta leiba Kamjong district ki Kuki gi Gampal amasung Hayengkhul gi yum kunipan mei thadokre. Kamjong gi district magistrate na ngarang nungtil pung 2 dagi matang kaktana curfew gi Athingba Thamkhre executive magistrate hakre mei thadokraba yumsing gi nupi angang yauna miyoi sing manang nakpa khulchingda changdafam lokre. Mei 2 dagi lamhen tuhenba Kuki zomi Singna Makhal gi militant singa khusamnaduna mitaida atamnana onsinduna chatharakiba tamthiraba lan gi warotin puraktuna mahausagi ingtapa hanjilaknaba Manipur miyangi lengak paikiba assembly fawba suspended animation da thamduna president rule chana halaktuna lan soknarakiba masel wari sanahanba fawba hauraklingai gi serak asida Indo-Myanmar ngangkhwai paringda yungba border pillar number 119 gi manakta Kamjong district ki manung chana leiba Kuki gi khulching Gampal amasung Hayeng khusukulai matik sana paiba sakangdaba singna changsilaktuna khulani gi marakta khulani maki yum kunipan mei thadoklamle haidi thawdok asigi matangda marik tumba amasung official oiba report launabagi damak pause asina ngarang numidang pung 9:19 tarakpada Kamjong district ki police ki control room da telephone tarubada paikhalakide adum oinama district police asigi personnel kharagade telephone gi khutangda thawdok asigi pau phangba ngamki ngarang gi thawdok asigi matangda pau se asina phangba pau singna haibada thawdok asi ngasi ayu pung 4 rom tarakpada thokibani haidi kadomdagi lakibano haiba khul animaki khunda singna khangaudaba afaba makhal gi khusukulai paiba combat dress setpa aduga masad asoba khaw amamam loinarakiba sakangdaba singna khul anisi tamna changchilaglaga khul asigi khunja sing mayum thadoktuna chatkinaba khangal lakibani haidi makogi wafam aduda khul animaki khunja kharana chenba haunakhrabasu kharagi maikidagidi karigidama yum thadoktuna chatkadoribano haibana chingba wahang tarubadagi khangaudana sakangdaba sing aduna nongmai maru kayamarum nongthakta kaptuna khunja sing adu chelanki khulai paiba sing aduna khul animaki lambi singda pareng sana nongmai kaptuna chalaba matungda yum sing adu mai thadokibani haidi thawdok asida asopan yawbagi pau phangde aduga mai tharamba asida Gampal kungi yum 13 tumna chakre aduga Hayengkhul gina yum 12 tangoi onkhre haidi thawdok asigi pau phangbaga Kamjong district police na mafam aduda tuna yangna changchinki adumoinama thawdok thokraba mafam asi border pillar number 112 na konchiliba Kajaupung Khuldagi kilometer 13 lapna leibagi mathakta Chinglambida chatkadabana khudakta yausinba ngamkhide haidi sakangdaba sing aduna ahanbada khul anisida janglaktuna makhoigi village chipching leibra haina suhangki khunja singna wahang asigi pakhumda village chipching leite hairubadagi makhoibu yum thadoktuna khudakta chatkinaba khangalakibani haidi Haudik lausing unabagi matam oibanina khulgi nupi yauna ahal ayamba yumda lainakidaba tanjani haiki adum oinamak nongmai maru kaya letana kapthorakpadagi nupi angang yauna khunjasing mayum thadoktuna thangnaba khulchingda chenkibani khulching asi Kajaupung Khuldagi kilometer 13 rom khaktamak lablabasu district asigi Chasat police station gidi Khanongpok lomda kilometer 35 rom lapna leibani haidi thawdok asigi matangda Kamjong district police ki SP na pirakpa reporta yumpham oidaduna district asigi district magistrate na BNSS lisingani kulhumdoi gi section 163 gi subsection 1 gi makhada ngarang nungtil pung 2 dagi Gampal amasung Hayengkhul animakta makhadaba order ama thoktriba phawba Curfew gi Athingba Thamkhre Athingba sigi manungda khul animaki miyoi amatana masa gi mayumdagi thorakpa yaroi amasung makhal amatagi law and order kaihanba yaba thawongting chatharakpa yaroi haidi adumoinamak luhongba leiron chanba natraga atai tharamching pangthoki hairabadi district police ki SP dagi aiba permission logadabani adubu SP na ayaba pirabadi hairiba tharamching asibusu pangthokpa yaroi haidi loinana khulani sigi phibam yengchinabagi damak San Pungi SDC Hungyo Yuraikanbu Executive Magistrate oina hakre haidi thawdok asigi mari leinana pauna haibada matam kharagi mamangda NSCNIM gi Yungtangkhul region WTR gi Central Administrative Officer na khudek piduna thadurakiba sirol amada Kasaupung amasung Gampal hairiba Kuki khul anisi
tangkhulsinggi area da leibani maram asina khul ani sigi khunja singna makha tana laigi hairabadi kasaupung tangkhul village dagi lam ising amasung umangna singba sisinabagi ayaba laugadabani haina khangankiba laikhrabani aduga kasaupung tangkhul village amasung kasung village anina lusakong da khul ani sigi tainafam oiribani hairi Chirol aduna makha tana phongdokibada kasaupung amasung gampal kuki khulsing ase kasaupung tangkhul village ki sip oiramba laikhidraba Hepo gi matamda sengal lamba kulsingni khulani asibu yumthangnari ba kul tarataruki miusingna October 3, 1958 ta yana serol ama khudek pina khibasu laikhre aduga January 13 lisingani kunmanga dasu kasung village ki headman amasung di gampal kul gi sip anigi marakta su khul anima ki ngamkhagi matangda yana si amasu khudek pina khibal laikhrabani hairi maram asina ngarang yumsing mai thadoklamliba khulani sigi khunja singna kasaupung tangkhul village dagi ayaba laugadabani hainasu khangankibaga loinana kariguma thabak asi pangthoktribadi hakchinna thabak laukhatkani hainasu phongdokibal laikhrabani hairi adumoinama ngarang numidang athengba fawbadadi khulani sigi yum kunipan mai thadoklankiba kulai paibasing adu karamba kangluki mioi singno haiba wafam official oina phangba ngamkidri aduga thawong asibu satharambasing adugi maikedagisu mari leinaba wafam sing phongdorakidri